Kaithel ki lambi da temporary market set sabagi thabak tokre. Hayeng dagi hanagi temporary market ki awang thangba amasung family welfare lambi da saba horagani. Lining lambi ki luchingba singna asengba lining laishon kaya miyam da phanganaba honarabadi damdam sida nungsinaba amadi santi purukpa ngawgani haina Deputy Chief Minister Gaikhangamna phongdokre. Amadi Deiba ki achauba issue sing loishinbada nupi singi thodang chawi haina hangang kendra ki MLA N Biren phongdokre. Hauzima punga pau Thangal Kaithel ki lambi da temporary market set sabagi thabak tokre. Hayeng dagi hanagi temporary market ki awang thangba amasung family welfare lambi da saba horagani haina Sarkar ki wangangloi oiriba Minister Moyangthem Okendra na phongdokre. Secretariat ta leiba office ta pangthokiba paugi mifam amada Minister na handak yuar haba aduna Kaithel ani sokibadagi phampham naitraba ima ibel listing ani rongi matam kharagi oina Thangal Kaithel ki lambi da Kaithel sang sabagi thabak paikhatlubani adubu maduna miyam da khudong sadaba kaya mayoknaba yai haina maikai kaya dagi ihau lakpana ngasidagi Thangal Kaithel ki lambi da Kaithel sabagi thabak lefankhre. Hayeng dagi hanagi leiriba temporary market ki awang thangba sarukta pofam chama tararom changadaba amadi family welfare lambi asida pofam chamri rom changadaba Kaithel sang sing saragani lemhoriba pofam chatuk romna purana Kaithel gi mathak thangba sarukta phamannaba sillagani sagadoriba Kaithel sing asida street vendors singi su saruk yaugani government na street vendors singi vending zone ama semgatnaba thorang lokati Minister na makata na Kaithel sabagi matang da tongan ba political parties sing amadi miyam na thamlakhiba wakalol sing government asina taramna oi haiki Hojik ba temporary market session sagi license phangaba nahangi miyo listing ma jama par musigi manunda listing ma khare hendadi ekhoi afa bute to bun mali da pandan thame aduna lemori ba chani par musina kamai to bute gi do khoi masi khanari sesa family welfare ki mamang dali ba jaga se matam ma travel ki thel haina ba hojina parking stop le se 338 feet sangba adu 43 park ba adu yam dra ma se sa mi chamli de gina chamli ku thab ba chanbi ya na panari sigi matakta na ne ko na thamjegi ba purana market ki matakta chatu ku mamali tarage around singani gi me abi or ani Simbagi film lakpa taragadi ekhoi na mu miyam pamna de na khaliba sarkar di prajagi pamba agi maibil singe pamba da moi maning thungna ba na ko Thangal Kaithel ki lambi chana ba maihau la pokta chana ba futranga gi lambi kha ga semni na to ma thorang se ko slow down to le du ngasi de ko tham su level hayeng dagi na thaga su hangchi dagi war footing the temporary market set se ko Hariba ahan video na saraga masaya lemongo sina saya na thamjagi ba BT road ki aduga aman purana market ki mathak se thamaga sida changi ba taragadi ekhoi ru khudonga Thangal bazar se saru bitar ka bi Kaithel iranga mari leinana thamlamba curfew ngasi numidang pung 3 tagi lauthokre Manipur Sarkar na temporary market set sabagi matangda anoba thorang laukalakpa sida MLA Khumukcham Joy Kisana Sarkar bu thagat ba phongdokre ngasi numidang MLA gi yumda pangthokpa pawmi singa unaba amada mahakna makha taraduna Thangal Kaithel ki lambi da temporary market set saba yaroi haiba ihoda mating panglakiba civil society organization sing thangweban miyam takdo yauna Manipur gi miyam bu thagat ba phongdokhe loinana ihowa duda ashopan nangkiba security yauna atai praja singi bafamda nungaita basu phongdokle Hauzik Sarkar na atopa mafamda temporary market set sagani hairibasida maki maikai dagi angamba mateng pangani Sarkar na paikhalakpa afaba thabak singda mahakna matam chupada mateng pangnanaba sem saduna lei phongdorakhe Masigi mai pakwa se ai amsum takdogi khatanate Manipur miyangi mai pakpani aduga Hauzik paikhalkadoriba temporary market set si sabasida ai samaksu government ki thabak torom sida mapung sana ai support tok jagani aduga hujik tongan ba sansan kya mana Manipur gi tabdu na sangsil libi iho asida support tok pirake ba print media ki khuthang da phudokri ba amasung
physically support tawbirgeba leibak miam sangsan punimu kusu ayang thagat chebo phongdoksari aduga marak sidaida thokiba misunderstanding che nabak yadagi tagdo amasung kaithel nabi ima ibin sing marakta horakpada wakhal tanada bakhara thoki bagidamakta nungaitaba phongdoksari Amaramda Thanglaban United Club na temporary market sabagi matangda ayeng phawbagi manungda waroisin purapangam drabadi nimit asida pung kunmari public curfew tawgani hairambadu ngasi sarkarna temporary market set saba lepkhibadagi khongjang handokli haina club ki spokesperson lesang them pratap na pawmising phongdokre Chief Minister o ibobina luchingba sarkar asina miyamgi kholaw tabi bagi damak Council of Minister amadi MLA singbusu thagatba phongdokhe Ajingbugi manungde yanaba porokta taragadi akoi hayeng ayuktagi akoi pung kunmari suna akoi bazar manunggi oiba curfew thangani haina tawrambani adubu hujik yanaba or a haidana akoi tagdugi site gi honorable MLA site gi information pirakpadagi akoi akoi taksu hatu akoi thamaiban praja sing Manipur praja sing kudimaki section kudimaki pamdabadu tabi bagalwinana asumba kongthang thangbirapagi dama honorable MLA my Council of Minister MLA kudimku hamda thagadu phongdoksuni loinana Tha sigi manungda kaithel phambi singi akaknaba mafam ama sinbidaba tarabadi mathang thagi ahanba chayoldagi masa masagi poyom phamda changnaba warip lawri haina khwairaban nupi kaithel semgat sagat lupki luchingbi singna phongdukna khre ngasi nungthil thangal bazar da pangthokpa pawmi singa unaba amada lupki president thogdam ongbi Santi Devina handakta yuara habagi thodokta atek akai thoktuna nupi kaithel anigi pofam phambi mioi lising anirom sorokta kaithel phamduna wana sel talle kaithel phambi singi awaba mayuknarbasi kari tawraga loisin sige haibagi mahutta aina tawbuna chumle mana tawbuna lali mafam chai chade haiduna khana chainaba kaya thukle hiram sida sarkar paiba paidaba khang hairaba mioi sing amadi social organization khudingmaksu lambi da kaithel saba mafam chade haiduna phongduknare adubu kaithel ama pulap oina bazar manungda puthokna bagi mafamdi phongdokte temporary market set sabagi matangda leibak wathok ohenbiranu pofam phampham leitaduna chara helaga sibasu siba kaithel ningkhairaga sibasu siba sarkarna tha sigi manungda kaithel phambi singi akaknaba mafam sinbi daba tarabadi mathang thagi ahan bachayogdagi ningkhairaba kaithel sangda pofam phamlagani masida thorpa afafatagi daita kudingbak Manipur sarkarna lawgadabani haike Ipong kuding maku leibak wathok ohenbiranu pofam phampham leitadana chara helaga sibasu siba kaithel ningkhaiduna sibasu siba Gamena Jaliba Sigi, Aroiba Paugi Manunda, Kaknaba Mafam Ama, Simbidaba Tarabadi, Matang Tagi, Ahan, Sayolda, Isagi Mafam the Changanaba, Warep Lore, Masida Apapata Tolapa Dita, Kudimak, Paliba Gamena Napugadabani. Lining Lambigi Luchingba Singna, Asengba, Lining Lashon Kayamiam, da Pangana Bohonarabadi, Lamdam Sidat Nungshinaba Amadi, Santi Purpak Nangani Haina, Deputy Chief Minister Gaikangam Fungdokre. Nimit humni chupna Scotland da satharakpa Cookie Baptist Convention loishin bagi thoram da gaikhangam na wafamasi phongdokhibani thoram adu da IFCD Minister ngamthang hawkip ADC member Johnny Gangmai amadi church ki maru oiba mi kya susaruk ya khe thoram ki saruka mo oina nat ki oiba jagoi isai pangthokhe Minister ngamthang hawkip na phongdokhibada kanglup kaya na khundari ba lamdam sida nungsinaba purukna bagi amatu oiba lambi di punsin batai haikhe Deputy Chief Minister gaikhangam na makata na phongdokhibada Tongan ba furup singna dharma tongala basu nungsinaba haibasi leitrabadi santi amri sakut palairoi aseng ba ishorgi masak khanglaba kanda santi leiba lamdam oigani haike Sugi minda ai alam dokhe pitokna matam moi yai pisawai bi yai pangal oi bi yai Thanksgiving kidna ishorgu tagatna man appa mu punsi maren do lenza ge haidna amuk na hongna decision lawba promise to ba adugumba nimit amamni hadise te punukha Leibaki achoba isu sing loisin bada nupi singi thodang chawi haina hangang kendra gi MLA and Viren phongdokre wafamasi chahi hobaga iroina na mahaki kendra gi manungda leiba nupi sing hena lingzen manaba purukna ba saklen chaminna baga mari leinana MLA na phongdokhibani MLA na makhata na khunai ama tangdu leitaba purakpada nupi singi thodang chawi Hauzik Manipur da kaithel saba amadi thangjingbu thangting onthokibagi matangda nupi masel onsinaduna khana hanbagi thabak chathare masigi mathakta miroi mapan gi asiba haksang thamduna khongjang changchili asigumba leibaki issue sing asi
loisinaba honabada nupi singi lingzen manaba changi nupi singbu rasnti gi akuba miengda humduna punaba honabada maithiba pinaba ihau sagat patai lebaki aruba isu sing loisinaba honabada mai paktrabadi mak masa MLA oibadagi toknaba fire phawba tawrakpa yai haike sigi stage da karino tawrise haidana aingonda feel torko pot khara MLA mayam da wari sarga de vote ki kenom tawrena mayam chakhi gane na aigi kendra da aigi kendra gi leiba aigi praja sin daina laibak se sum sum pum ma yore ai kari tawdam no se ai kari gumba step khara lorku yai kari gumba even bole patol ko poyai BJP gi national president oina Amit Shah bu amukhana khankre mak pulamba yaudana present khali haina ngasi New Delhi da lakthokibani amukhana Amit Shah na BJP gi national president oirapada Hauzik Delhi da leiriba BJP Manipur Pradesh ki president TS Chawbana nungaiba phungdorakle Amit Shah na mamangi president oiba matamda party sida khwaidagi masing yamna member singya honki Prime Minister Narendra Modi amadi Amit Shah anina Bharatpu hiena chakhatpa amadi Mangzil thaba ngamangani haibagi thajabasu TS Chawbana phungdorakle Imphal International Airport asi Sapsaba International Airport amagi laifam thokpadu mari leinaba authority na lehangadabani haina MLA RK Anandna Kendra sida PMGSY gi makhada lambi semliba yengsinba chatpada paumising phungdokre MLA gi khongsadaduna PMGSY gi makhada semliba lambi sing amadi mathangi phase da naungna hapa yaba lambi sing yengsinki makna makhata na haikibada Sagai Festival manungda international flight ama anikhak paithok paishin tawraga International Airport ni haina lobu yaroi International Airport olak naba honabada manak nakpada leiba miyoi singna mayum makai fawba thadokhiba adugi khallaga makoibu airport ta thabak changbada khudong saba pibiu haike si airport si tasingna lam loram dai de purple logram ni no si development to no mayam si atum to honinge international gi airport ni haraga adugi structures basic infrastructures it is flights kara ngai koi guwahati de kiri atopa calcutta ri divert to birga why not Manipur the international airport oi haibasigi masigi kari haine meaningful oi bukeno khara presentation khara di koi Manipur miam de pim train khali madu yam harau jagaduri sidi lam sacrifice to duna international airport mo oinu honab danga si hanjan sacrifice na wa miam khang praja sing men harau nen khali ana siu miam sing si khara mai mase highlight to chmien khanjaraga akoi nauriya pakhang la pagi di kendra mangi oina khanbi no Nauriya pakhang lakle investor state sigini nation sigini and live praja mayam sing special package some people nobody will object na no object to mande it's a very deserving case in hype tai Khongsada da saruk yakiba Manipur State Railroads Development Agency gi chief engineer N Babuchana PMGSY gi makhada semliba lambi singasi makhal mari thokna yengsile quality control tauna lambi semrabadi action logani haike ado smaina tormagadi akoi SQM hojiki quality chatlibai SQM se asi bhawta khoi loktho hoiba lei mana akoi gi kari haini lambi se afaba lambi do phai natraga phatte haiba takna na chatkiba mi duna pataba lambi do phai hairakta rimagi service to kanadari haibane aduna akoi asi gumbai some sort of keno khara akoi da import to wai akoi thabak khara leiri madu akoi chapchana tawjagani District Hospital Bisnupur gi mathau tawgadaba doctor matam ayambada leramdabagi mayokta Desam Bisnupur branch amasung Bisnupur gi ima ibel kayana hospital asi matam kaktana thingjinkre hospital asi da puriba doctor Angkhong amadi doctor Bharat matam ayambada hospital da laktaba laklamlabasu soi toromlaga hankhibana anaba singda kudung sadaba chauna mayoknare angang unaba mama sing sek tawbidanaba hena kudung angang unaba mama sing sek Tawidanaba hena kudong tiningai ohele miyamna hospital asida layeng bakinari haina Desam Bisnupur branch ki nawbana phungdokli imamana phungdorakpada district asigi yamna maru oiba ana layeng sang asida doctor matiksana leitaba leirabasu laktabana awaba kaya mayoknabani doctor ani asigi mathakta government na chapsaba action lokadabani hairi Bisnupur district ki achukchaba hospital am lairaga doctor matikchana thambidare adu ragadi sida tariba mi singje suspend tawgera haibache matikchaba sarkar na lobiba yaba lobiro mieng jangba yaba mayam na changbiro tempur surrounding da laiba punam si yamna wana rabani doctor si yam phatre Hana Health Director oiramba Dr. T.S. Suresh na hauzik Health Director oiba Dr. O Ibom Sagi mathakta thangatpa contempt case ama Manipur High Court na admit tawkre hari
Accountant General Manipurna mamang sahigi January kunipanda issue tawkhiba Dr. Suresh ki utilize tawdaba on leave ki senfam lupa listing kuntra humdoi chapret kun pitoktabagi damak case asi thangat khibani court na chayol ahungi manungda pakum piaknaba director da notice pikre senfam asi Dr. Ibom Sada hanjin taruklak thadoknaba khangalabasu fajinduna thamli ngasi high court ki petition case number 6162009 khungwainabani hari hauziga tema bem talojari angang haibasidi piklingaidagi semhogadabani Euro Kids My School Thanga Patmapalna Homely Environment ki facilities piduna angang singda mahai tambiri admissions open for daycare playgroup and nursery Euro Kids Thanga Patmapal wangkai laina logum se abhaba angang semsi लोकता वाटर टैंक आता से नहीं से कई गिनो माँ की कई के गाना बोलेगे फुड ग्रेड हाइबा मा लेगे प्योर मटेरियल ना साबने मसिदा मखलानी अमुंग लाई 3 लेयर हाइबा मा 2 लेयर हाइबा मा थकना जाना बा इसिंग फबा थमफमने मसिगे टेंसिगी मनुंग से स्मार्ट ओए अतोपा मना रिसाइकल मटेरियल ना साबा असिना मनुंग से नान बदने नान दे स्मार्ट ओए दे ब्रेक की मतुंग में मुतराम नोक्टरे ngase yu pung taraga minute tararom chatpa matamda Imphal West District ki Kaisamthong hodam lerakta yum ama mai chakre yum adu aribam omani kauba mi amagini thodok thopom dagi phangba pawgi matungina mahaki yum ki saksangda leiba heater dagi haurakpa maina gas pipe chaklakpadagi mathang mai adu sandoraktuna chaklakhibani hari mai sakpa sida imungi polam kaya amangata thokre hauzik phawbagi oina lupa kaya gi mal chang amangata thokrabagi haibadu khangmangamdre Fair Service na matam sana lakpadagi kudong thiba kaya tholonggadabadagi kanbangam hore Site 2 Gamphazon block ki bungte chiru da leiriba yum chamayang khairom ase khulasigi sanitation committee na PSED kangpukpi ga khusamnaduna afaba thaknanaba ising phanganbaga loinena sanitary latrine matiksana lehanbangam le hare masida bungte chiru gi miyoi singna nungaiba phungdorakle Hanadi isingi maramda hardi yam wai koida ising se phangdabanina ayamba lok nungda chatlaga hondana adum jumda thamnangai hotnai sanitation gi maramda su adum nungaire koi hanadi khara kom tawraga open oina ko to yam nungaite manam taba kari chaba thapda su yamna koida yam so e do hujikti sanitation se hek phangbadegi yam nungaire Sanitation Committee ki chairman of Fungorapada kilometer ani hena khongna chatuna ising soklambagi awaba du kokle hauzik pung kunmari chupna ising fangle masina thakna chana batanatana mahi marong kaya dasu chawna kana hali haina fungorakle Women Welfare Organization Kanglei Park Jiri Masaloi Sangi Anil Suba Foundation Day thoram ngase Jiribam Higher Secondary School da pangthokre thoram asida hana minister oiramba A Biren organization sigi advisor TSBB TS Mangi, President KSS Balalaima, Jiri College ki Senior Lecturer RK Gambini, JDO ki President M Hemanta Maitaisu Sarukya ke. Tharongi Sarukamu oina Communal Harmony haiba hiramda Class 2 dagi 9 fawbada leiba mahiroi singi kanglup ani khaidoktuna layekpa sangdamnaba amasu pangthoke. All Jiribang Working Journalist Union ki Advisor Sarat Thokchom Jiri College ki Associate Professor S. Nandeshwari amasung Associate Professor L. Jamini Kantana nupi amasung Human Right Hauzik Matamgi Olakliba nupi singis masak amadi Communal Harmony purakpada nupi singi thaudang haiba hiramda resource person oina wangang ke layekpa sangdamnaba amadi nupi lal ningsing numit thoramda pangthokiba lamjel da saruk yakiba singda mana piduna ikai khumna ke Bisnupur District ki Kumbi Police Station gi manung sana leiba Borayang bi awang lekai dagi sahi humpuram suraba halamana tha sigi ahungi numidang da nupi masa anida makut sangkre hari thodo sida January ba mi asigi maming Muhammad Bole apopa leikidraba Muhammad Abdul Rahman Kawe thodo siga mari leinana police ta wakala basu thabak amata lokhat pide haina nupi masa singi apopana phungdokle Manipur Press Club ta pangthokpa pawgi mifam amada nupi masa ani adugi apopana
January 6 Bisnupur Women Police Station da report tauke masigi matung January 12 da police na bole kaukhatlaga police custody da thamki adabu mahak diabetic laina leiba mioi ni haiduna thadorake matung taba action launana ba haibasu horen hayeng haiduna leide mara leiraba mioi asigi mathakta chap chaba thabak lokatuna cherak bibiu haike ward ki member L Kiran Balana asigumba thogdogasi khangna sanaba laiminaba mioi singdana hekta chenei Jeneriba mioi asigi mathakta ain gi oiba thabak lokatpada thintha halibasi tawanningdi haike कोई की साइड तक जो मसी याम अथो मतम दा फारगा मतिक चाबा मसी पोक्सो एक्सिकी मखादा मतिक चाबा दंदी बीबीओ ना हैनिंगे तो हुजी याम लोरिबा ना अंगांगी कंडीशन जे माजे जी ममानबी सिंग ना जो हेक उरगा मंगोंदा हेना मपान थोपा ngamdaba मंगोंदा यामना ट्रॉमा स्टिग्मा मा लेबगी बिबम दा लेरे अंगाजी कंडीशन जे MGNRE GS की 14 फाइनेंस की मखादा साबा मार्केट सेट अमंगसी पाचोई पार्ट 4 मखा मैथे लेकाइदा होंगनबी मटुना संगा ख्रे संगाबगी थोरमदुदा पाचोई ग्राम पंचायत के प्रधान नामेराकपम तोंब मैथे हानगी प्रधान टी गुलाम साद मुटुमनबा अमदि टी ए सरतना चिंगबा मियोसिंगसु सरुक्या के प्रधान तोंबना इम्फाल दगी लापना लेबा मफमदा कैथेल संग साबगी मरु ओइबा मसुंग कानबा कया फोंगदोखे Yaripok Bamol Leka Youth Club की कुलुमदे सुबह फाउंडेशन डे थौरम क्लब असिदा पांगथोखिबगा लोइनना Yaripok Municipal Council की नौना माई पाकलबा काउंसलर मापन ओपगी थौरम पांगथोखरे थौरम अदुदा पार्लियामेंट्री सेक्रेटरी के मेगाचंद्रा क्लब की प्रेसिडेंट के एस प्रफ्लो Yaripok थंबालनु साहित्य मरुप की प्रेसिडेंट रघुवीर थियाम Yaripok Municipal Council की हानगी चेयरपर्सन कैसाम रूपसु सरुयाखे Manipur State Legal Services Authority की मखादा District Legal Services Authority Imphal East na Young Women Health Organization ga khusan maduna ngasi Imphal East District ki manung chanba konung mamangda nongmagi oiba legal awareness program ama pangthokre thoramaduda Chief Judicial Magistrate Imphal East oibatan natana District Legal Services Authority Imphal East ki Secretary Enokne Sori organization ki President Thangjam Santi amadi Konthaujam Anandavi Devi su sarugya ke All Manipur Bar Association के सेक्रेटरी ओइरंबा CS बिमोल चंद्रा एडवोकेट सलाम देवानंदा लीगल एड काउंसिल के धनी अमदी KS राजकिशोरना आयन गमरी लेनबा वफम सिंगदा वांगांखे CGM नोक्टुने सोरीना भारत की तोंगान बा स्टेट सिंगदा चनरिबा दाउरी सिस्टम असि थिंगनबा पुन्ना होनसी दाउरी प्रोहिबिशन एक्ट सि पुन्ना खंगमिनदुना आयन यादबा चनबिसि मणिपुर दसु थिंगनबा होनसी हाइखे National Backward Classes Financial Development Cooperation की मियंग मखादा Public Helping Organization वांगजिंग दमजिंग न सिंधुना निमित निफुनी सथगदबा ट्रेनिंग अमा वांगजिंग द होख्रे हौदोपगी थरमदा वांगजिंग लमदिंग म्युनिसिपल काउंसिल गे काउंसिल वार्ड नंबर 2 गे काउंसलर SS सांटी वार्ड नंबर 4 गे काउंसलर Y इबोबिसक YK कॉलेज के प्रिंसिपल डॉक्टर S बिहारी EO लमदिंग गे प्रेसिडेंट L सुभाष सिंह सुसरुयाके Government की थबक तौद्रबसु मरोमदोम होनदुना सेंथोक लंबी लेना इसागा चानबा सिंथा अमा पाइननबा पांदमदा ट्रेनिंग असि पांगथोकपने निसाना कुनाइदा पीबा चैथेंग अमसुंग मसिबु थिंगबदा मियामगी थौदांग हाइबा हिरमदा खननैनबा मिफम कादा थौबल डिस्ट्रिक्ट यूनाइटेड वुमेन डेवलपमेंट ऑर्गेनाइजेशन अमसुंग तेंथा डेवलपमेंट कमिटी ना पुन सिंधुना तेंथा खुंबान गी मल्टीप्लेक्स ग्राउंड पांगथोखरे मिफम अदुदा कादागी प्रेसिडेंट वाइरतन कुमार Thobal Imagi President Elangom Ongbi Ibemsa Tenta Development Committee की President Moirang Them Ibo Pisak Nupi Samas के Secretary TS Ramani Susarugya के Amaramda Pan Manipur Youth League की Founder President Oinam Natumna Lekhitabada Kadana Awaba Fungdokre Hozia Muka Natem Bem Telokjere Manipur की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खुइबा अरीबा दागफम फहनबा ngami टेटू मोल फ्रेकल न चिंगबसु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय ngasimak unabiu डॉक्टर मधुबाला लेजर ब्यूटी क्लिनिक MG एवेन्यू इम्फाल ब्रेक की मटुंग में मुखन तराम नोक्चरे मिलाल जिरी मसालोई संगे थौमी ओइबतन तना नुंथिल गी चेफोंग पांदम गी स्टाफ रिपोर्टर सवाइजम मलबिना हंदा इखंग खंगौदना लेखिदबदा मिलाल MNF
Pandam Pausegi staff amadi management awa phongdokre Jiribam sorok atingvidagi hojikna sagolban wahingam nekaida leiba masagi chahi kuntra manga suraba malabina leikidabada Milal May Luisangda Awa Fondo Kami from Pantokuna, Mikup Ahom, Domina Leptuna Lake Drabaki from the Ikakunaput K. United Minutong Galapati Development Committee na Mianga Kusanaduna, Numit Tarani Satagadaba Lamtu Sengbagi Kem, Nasidagi Hodo Kre, Committee Gimu Amana Fungorapada, Hata Golapati de Leba, Lambi Amadi Dren, Sembinaba, Reza Sabaki MP da Kayarak Han Hajarabasu, Nasi Fauba Tabak Oina Pantopi de Hake. Nongzu Thalak Ringada Iram Nala Sing Sengdopaki Tabagasi, Nyanga Loina Pantopani Hike. Senapati District Fuba Village the Leba, Jipau Gulu Kepki, Pibam Yangshanaba, Nasi Manipur Mountaineering and Trekking Association Gi Mioitara Tarina Saba Kangbu Ama, Minutong the Leba MMTA Gi Office Complex da, SBS Ki Mapu S Bikram na Lamta Kre. Kangbu Sinatang Putaruk Fauba from Adu the Laiduna Tizingani. Nasi Gilam Tabagi, Toramaduda, MMTA gi marui bami kya su sarugya ke ice brikam na haikibada masamu faba society ama semgat na bahona bada adventure sports ki achobo thodang nei haike Bangkok tagi Delhi fawba motorcycle da chatkadaba nupi ama yauna nyui tara mangana saba kangbu ama ngasi Imphal dagi more yoraba tungda Myanmar gi damak khongsan kre koi Nine Hill Consultants na koi Imphal based company ni suna koi Imphal gi lake se koi na facilitate obune तो मसीकी ट्रिप से ओवरलैंड एडवेंचर्स एंड डेली बेस कंपनी ने मुझे तो मिना नहीं है तो मुझे टिकट तो इम्फाल लगी स्टार्ट अपनी जर्नी से बैंकॉक फाउनी एंड रिटर्न रिपब्लिक डे की थौरम पांथोकदबगी मांगोइनना हयेंग जनवरी तांग 15 से कंगलादा विजिटर चंगबदा अथिंग थमले हाइना स्टेट आर्कियोलॉजी की सुपरिटेंडेंट थादोरपा चेरोल अमन खंगलले हौजिक थबकी पाउ लौबिरसी Houzik Thamki Pau Bijri Manipur Public Service Commission Manipur Civil Service Grade 2 Manipur Police Service Grade 2 Sub Deputy Collector Manipur Secretariat Service Section Officer Election Officer ge apun ba ahang from Manipur Nithoi ge candidate singde ge darkhas kauri masagi sei kuma thoi de kuntrani fall forward leba graduate oiba singna application pisin ba yagani online registration tawgi aroiba matam January 23 fawni examination February 19 da pangthokani hari Delhi Police, CRPF, amasung CISF ki Sub Inspector amasung Assistant Sub Inspector long nobi damak Staff Selection Commission na candidate singdi application kauri. Graduate loiraba masagi sahi kundagi kunmanga fawbada lebe candidate singna pham asigi damak apply to yagini. Online registration to matam February ani fawni. Sahi asigi March kunda Imphal dasu examination center oiduna pangthokani. National Defense Academy amasung Naval Academy ki examination Union Public Service Commission na notification thokre yung pandriba masagi sahi tara taruktagi tara mapal fawda leiba 10+2 pass to amasung appear to ba candidate singna tha sigi kunga mapal fawgi manungda online registration to yagni April tara tare ta pangthokadaba exam sigi center Imphal dasu legini hari SSB ki staff nurse farm assistant amadi head constable gi apunba Pam Samaga Nepun Logadori. Sahi Tara Nepal ki Kuntra Fawgi Marung the Leba Yamdrabada class 10 pass to what music in a darkast Tabi Yagani, Pom Pisinbuki Aropimatam February Tang Kunmatwini. Indian Coast Guard ki General Duty Oina Navikra Logadori. Sahi Tara Nepal ki Kunitoi Fawgi Marung the Leba 10+2 pass to what music in January Tang Kunmapan Fawgi Marunda online darkast Tarakpa Yagani Hedi. Matata palibat thabaki pawa sigi aku pamarol babu parada libat job center degi khang bayagani ngasigi di thabaki pawa matang stelo jere hujit makha thaba pawa mu lominasi Thagachari dolendro makha thaba pawda lamlong kaithel phambi apun balup amasung coordinating body khuraina sombung kawi khunauda gangai gi potlan kre lamjam sida khundaminari ba furup singi harau kumhai amadi awa anada punna sarukya minaduna Nungsi sanana leminana bagi panamda thoromasi sarukya kibani hari amoramda kumalampaki gaipuna khulgi gangagi thoram harau tayamna pangthukli ngasi leisabi singi ahum suba jagoi isaigi thoram pangthukre kuntaruk suba sector gi taramathoi suba sam rifles na sinduna chandel gi songjang khulda lemna layang bagi kema pangthukre
ꯀꯦꯝ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ 50ꯔꯣꯝ ꯂꯥꯌꯦꯡꯕꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯨ ꯂꯦꯝꯅ ꯄꯤꯈꯤ ꯑꯃꯔꯣꯝꯗ 10 ꯁꯦꯛꯇꯔꯒꯤ 15 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯥꯏꯔꯧ ꯆꯤꯡꯗ ꯖꯅꯋꯥꯔꯤ 18 ꯑꯃꯁꯨꯡ 19ꯗ ꯕꯨꯠ ꯑꯅꯤ ꯍꯥꯡꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯄꯜꯁ ꯄꯣꯂꯤꯑꯣ ꯍꯤꯗꯥꯛ ꯄꯤꯊꯛꯀꯦ ꯍꯥꯏꯔꯤ Manipuri Students Federation gi 19 suba Federal Executive Council gi Mikhal ngasi pangthokre ing solusungani 13 ki oina council asigi nauna thau punanaba member 15 yenaba yauduna khankhre president oinam nanda babu working president da nongthongbam muktangamba mangang secretary general da Romeo Kaisam khankhre hari ISTV gi service provider ama oiriba nongpok nganba cable network kongbagi standard college manakta tingba line haukiba nongalamdaida mafam marida kaktatuna hurankhre masina maram oduna kaiku amadi usekon khunaugi mafam singda ngasi numidang wairam fawba signal pibangam khidre masigidamak warok bidanaba network asina khangale hauzik sanabagi pau boyaning thogjamdagi phangbigani ngasigi sanabagi pauda elite cricket nong chingi phibam phattabadagi matam sangna yaikthoktuna lakhiba ani suba elite cricket tournament ngasi dagi makha taba match sing sanaba hokre manipur da cricket masana hena sakhol hanaba amadi afaba cricket sanaroi sing puthongnabagi pandamda manipur cricket association na sinduna luang sangbamgi luang pokpa cricket stadium da team nipana saruk yaduna ngasi dagi ani suba elite cricket tournament hokre ngasi sanakhiba match da sam khagempalina modern club singa makhabu wicket tareta maithiba pikhi model club singa makhana tos ngamduna ahanba betting tawada over kunthra da wicket nifal turaga run cham ga supna nipan lokhi masigi pakhumda ani suba betting tawkhiba sam khagempalina over kuntaret ka ball anida wicket ahum khak turaga apiba target adu yogduna match asi mai pakhibani ngasi sanakhiba match asida sam khagempali ge sanaroi bonina ball humpu mathoida run humudra mapal loduna man of the match takhre hayeng cyclone thangmaiban amadi traw kwa kaithelga sanagani veteran cricket state amadi national gi thakta sanaramadi potharaba sahi yamsilaglaba ahloreba sing matam sangna masama ufana lainabagi pandamda manipur veteran cricket association sinduna satharakpa khongjanggi saruk ama oina langthabal public cricket ground team tarena group ani thokna khaidoktuna tha sigi tang 16 digi chathariba mari suba 2020 veteran cricket tournament ki ngasi sanakhiba quarter final match da dynamic sporting union kwa kaithelna IWBCC Imphal West pu wicket nifal da maithibi piduna semi final sangkhre IWBCC Imphal West na toss ngamduna ahanba betting dawda apiba over kunda wicket taruk turaga run chamaga 13 lokhi masigi pakhumda dynamic sporting union kwa kaithelna over 19 da wicket anikhak turaga apiba target adu yogduna match asi mai pakhibani ngasi sanakhiba match asida DSU kwa kaithelgi sanaroi singtamna ball 53 da run 53 loduna man of the match takhre hayeng napsa kha imphal amadi model club team b singa makhaga sanagani futsal football Nilesh Wahengbam State 11 Open Futsal Football Tournament Organizing Committee amadi Usahababan Club Sagombal Sayang na sinduna Sayang Ground team kunithoina group mari thokna khaidoktuna tha sigi tang kunithoi dige chathariba ani suba Nilesh Wahengbam State 11 Open Futsal Football Tournament ki ngasi sanakhiba ahanba match da KYC Kainok Thongkhana UBC Team A Sayangbu goal taruk amada maithiba pikre KYC Kainok Thongkhagi maipakpagi goal singadu S Sadanandana match ki taruk suba amadi kunipan suba minita goal ani sankhi atopa goal mari aduna Ais Nauba N Rajesh N Pritam amadi NG Bogesorna match ki ahum suba mapal suba kuntaruk suba amadi kuntare suba minita sanduna match asi maipakhibani maiti auraba UBC team A Sayangi amatangaraba goal adu Milanna match ki 12 suba minita sankhibani match asida UBC team A Sayangi sanaroi Milanda center referee na yellow card pikhi ani suba match ki sanakhibada pesu oinamna NFC Moirang lerakpu goal taret anida maithiba pikhi
पेसु ओइनामगी माई पापगी गोल सिंह अदु होमेश्वरना मैच की 3 सुबा 8 सुबा अमदी 19 सुबा मिनिटा गोल अहुम चनखी नवचंद्रना मैच की 5 सुबा अमदी 19 सुबा मिनिटा गोल अनि एंथोनी कबुइना मैच की 19 सुबा मिनिटा गोल अमा अमदी जितेनना मैच की 19 सुबा मिनिटा गोल अमा चंदुना मैच असि माई पाखिबनी माइथी होरबा एनएफसी मोइरांग लेरकी गोल अनि दु ओ अजोय अमदी ग्रेसना मैच की 13 सुबा अमदी 19 सुबा मिनिटा चनखिबनी अहुम सुबा मैच की सानखिबदा एसकेएलएफसी ख्वाइनिंग थौना ए स्क्वार पाछोइबु गोल मरी अमदा माइथीबा पिखरे एसकेएलएफसी ख्वाइनिंग थौगी माइपाकपगी गोल मरी दु न्यूटनना मैच की 13 सुबा अमदी 19 सुबा मिनिटा गोल अनि पीटरना मैच की 13 सुबा अमदी 19 सुबा मिनिटा गोल अनि चनखी ए स्क्वार पाछोइ की अमतंगारबा गोल अदु नीलकांतना मैच की 19 सुबा मिनिटा चनखिबनी मैच असिदा ए स्क्वार पाछोइ की सानरोय राहुल दा सेंटर रेफरीना येलो कार्ड पीखी मरी सुबा मैच की सानखिबदा एफसीपीके युमनाम खुनौना एएस थांगमैबनबु गोल 3 सिनोदा माइथीबा पीखरे एफसीपीके युमनाम खुनौगी गोल सिंगदु एन रूपचंद्रना मैच की 10 सुबा 13 सुबा 19 सुबा अमदी 10 सुबा मिनिटा गोल मरी चनखी अतोप गोल अनिदुना एम रोमी अमदी आइस रोमेनना मैच की 9 सुबा अमदी 19 सुबा मिनिटा चनखिबनी 5 सुबा मैच की सानखिबदा एएसी बाबूपराना केवाईएफए कोइरेंगैबु गोल मापल अमदा माइथीबा पिखरे एएसी बाबूपरागी माइपापगी गोल सिंगदु सुशीलना मैच की 13 सुबा अमदी 9 सुबा मिनिटा गोल अनि दीपकना मैच की 9 सुबा अमदी 10 सुबा मिनिटा गोल अनि राहुलना मैच की 19 सुबा अमदी 13 सुबा मिनिटा गोल अनि चनखी अतोप गोल अहुम मदुना इनाव जुगेश्वर अमदी नीरन्ना मैच की 19 सुबा 15 सुबा अमदी 13 सुबा मिनिटा चंदुना मैच असि माइपाखिबनी माइथी औरबा केवाईएफए कोइरेंगई की अमतंगारब गोल अदु केएस होलेंद्रोना मैच की 12 सुबा मिनिटा चनखिबनी हियांगथांग फुटबॉल एसडब्ल्यूसी हियांगथांग अनि सुबा स्टेट लेवल KSYC 4 men aside ओपन सुपर सोकर टूर्नामेंट की सेमीफाइनल संख्रे कामाख्या सोशल यूथ क्लब हियांगथांगना सिंधुना क्लब असिगी ग्राउंड टीम 15 ग्रुप निपाल थोंना खाइदोक्तुना था असिगी तांग 19 दगी चथरिबा टूर्नामेंट असिगी ngasi सानखिबा अहानबा क्वार्टर फाइनल मैच दा SWC हियांगथांगना SWC सांगाइपुरौबु गोल अमा सिनोदा माइथीबु बिदुना सेमीफाइनल संखिबनी SWC हियांगथांगी माइपाकपगी गोल अदु ए बोबीना मैच की 53 सुबा मिनिटा चनखी हयेंग अयुक अनि सुबा क्वार्टर फाइनल मैच दा KSYC हियांगथांग अमदी ए स्क्वायर फारसोइगा सानगनी अहुम सुबा क्वार्टर फाइनल मैच नुंथिल पुंग अमा ताबदा ISNSC हारोइबी अमदी राकेश फुटबॉल क्लब फैडिंगागा सानगनी मरी सुबा अरोइबा क्वार्टर फाइनल मैच दा SAFC टीम बी वांगोई अमदी थालेस हाई स्कूल गा सानगनी थागसरी बोयाई मखाताबा सानबगी पाउदा हॉकी मणिपुर सिंधुना जनवरी 19 दगी फेब्रुवारी 3 फाउबा अनि सुबा इवर डब्ल्यू थोइबी देवी चैलेंज हॉकी ट्रॉफी पांगथुकलगनी हाइना मणिपुर हॉकी की प्रेसिडेंट KSS थोइबना पाउमुइसिंग फोंदोखरे पाउमुइसिंग उनबदुदा सरुक याखिबा टूर्नामेंट असिगी डोनर W शामना फोंदोकिबदा मणिपुर दा हॉकी मसाना असि यामना चानबा मसाना ओइरबसु नोंमु नोंमगी सिधरकपदौना तौरिबसिदगी खरदंग ओइरबसु योखतनबगी पांदमदा टूर्नामेंट असि सिनबनी KSS थोइबना मखाताना फोंदोकिबदा टूर्नामेंट असि ईस्टर्न इंडिया दा ख्वाइदगी कैश प्राइज चाउबा अमा ओइरे मपालमदगी टीम मरी अमदी लोकल टीम मंगाना सरुक यागनी हाइरे मरमदुना Yes to life, no to drug haiba team da Ampimpa Football Club na sinduna Kongba Bazar da leiba Sogdongbung Langpak da ngasidagi hauna ani suba Ampimpa Invitation Football Tournament hokre Ogdopagi thoramadu da Film Forum Manipur gi Chairman L Surjakanta Olag President L Santikumar ISTV Network ki President Khamba Salam ISVS Construction gi IS Bikram Amadi Ampimpa gi President Kishore Kumar Susaruk yakhe Ahanba exhibition match oina Ampimpa amadi Film Forum Manipur anina sanake ani suba exhibition match oina DZIM amadi Ampimpa FC anina sanake Bamon Kampuda Sathariba BK Trophy 7 set level open tennis ball cricket tournament ki ngasi sanake ba ahanba match da
PYC Sonalika Konung Mamangna ACT Kanchipurbu wicket Marida Maitibu Pikre PYC gi Netrajitna ball Taratarukta Ran Yankaitere Logduna man of the match Dakre Nungtil Sanakiba Atopa Metsamada PYC Bamon Kampuna Sonalika Konung Mamangbu wicket Marida Maitibu Pikre PYC gi Ajit ball Kuntra Mangada Ran Chama Subna Amalogduna man of the match Dakre Lagliba January Kunma Pandagi Kuntra Matoi Fauba Madhya Pradesh da Pangthugadoriba Kuntra Suba Menamadi Kuntaruk Suba Women Atyapatya National Championship da Sarukyananaba All Manipur Atyapatya Senior Men and Women gi Manipur team ngasi Imphal thadokre Sana Khonabana Faruk Masel gi marakta hena nungsi sanaba purakpa ngamgani haina IFCD Minister Ngamthang Haukipna phongdokre ngasi Kangla Tongbi High School Playground da Pangthokpa Marisuba All Manipur Gorkha Sports Meet haudokpagi thoramda Manu Wafamasi Phongdokhibani Kangla Tongbi Gorkha Youth Association Sinduna Pangthokpa Sports Meet haudokpagi thoramadada MLA K Ranjit MLA KS Devendra Amadi Atay Maru Oiba Miyakya Susarugya K Team Tara Tarukna Sarukya Riba Sports Meet ki Hoba Numitta KZYA A Kangla Tongbi Amadi Manipuri Gorkha Youth Club na Hanba Met Sana K Minister Ngamthang Haukip na Makata na Phongdokibda Sports Meet asina Naha Singbu Masa Mau Fan Batanatana Amata Oiba Amadi Santi Purakpada Mating Oigani Haike Kongba Youth Organization Sinduna Organization Asigi Ground Sathariba Anisuba Ima Panthobi Trophy Men's 5-a-side Football Tournament ki ngasi Hanba Match da Smoke FC na Mixpu Panjal Mari Amada Maitiba Pikre Anisuba Match dana Amado KV Laktabadagi ISL SYDO na walkover fangke Lagiba February manga dagi mapan fauba Guwahati da pangthokadoriba 32 suba South Asian Games da volleyball masanagi damak international volleyball referee Romeo Singhabu games asida referee oinaba nominate tawri haina Volleyball Federation of India gi General Secretary na khangalakle hare All Manipur Government Higher Secondary Lecturers Welfare Association gi kuntra manga suba kumon palan gamari leinana Lagiba January kuntareta Imphal East ki Azad Higher Secondary School singi football match pangthuklagani haina association asina khangalakle Hauzik ayang sagi pau ICAR Lampel Party ki phangba pauda ngasi gi khwaidigi saba degree Celsius 22.9 khwaidigi ingba degree Celsius 2.3 Nungsita yauba ising manilgi jang ayukda sada 12 nungtilda sada 15 nong hagi Aroibada maroiba pau mukhana Thangal Kaithel gi lambida temporary market set sabagi thabak tokre hayengdagi hanagi temporary market ki awang thangba amasung family welfare lambida sab hauragani Lining lambi gi luchingba singna asengba lining laishon kaya miyamda phanganaba honarabadi lamdam sida nungshinaba amadi santi propang ngamgani haina deputy state minister gai khangamna phongdokre amadi Leibak ya chobai su sing loishin bada nupi singi thaudang chawi haina hangang kendrogi MLA NBR na phongdokre ngasi gi na dia ISTV episode paw matang solution jare miyang tabiri ba singba muka hanna khurumjare